Hello guys, ngasi video je kemai tau kan na ngasi je kang numine kang gi pochai library de haptre ko mayam ko ado khichri hobagi video je di mate ma hapchar ke mate ma hapchar ke loiba ga mu mama ga wari watai tor ga mu samina kani mi di yam nuai na ta ne mama ga samina ke mayam thong tang ye minar se Woman in Spain. Who are you? Let's watch a grillo. Who are you? Kasi wari ka sanang lady na Kaisa sama kay ni pawan nungan ilalim ni kaisa sama roy. Let's watch a grillo. Sa sama roy ni ka lang hay sun maka kay lihat mo to lala.
Halo ma'am, ngasize kang numineboko. Kang numit oirabnina mamana khoi imung chanaba haitare. Chanaba khoi imung khaktagi chanaba haitare. Khichi haure. Haubagi video je hapudi hapakani ado khichi je haubal oirabnina ngasi chadorebako. Mamaga Kasi thongba. ado uti yaure, kango yaure. Do si hangdogaga khanani. थोंबईदुदासु म्यामना उबुदी उरनेबको दो याम येमिना चाव हौजाय Shami. थमनाजा Tamnan sa jam hawdung malena. Ji janu paga, imang uti da tamnan lehla kane. Do uti ama taure, bora ama haure. Jadi kang awam ngaure. yang sidi lau jatuh dari Sang sidi ini kana sabi ngam ni. yang lau ya kan sini Umur sum này đấy. Bora ni. yang jika anu nih kita thomnaja deh Tamna jadi ay may pa pugum na, tamna jadi yang pa do katang di. Kitsan jage. Sak sidi nabi yaman ya sidi. Ang sidi kang hau usu ba irang suna hibamina. Ising jau tu thoe adubo. Ang khoi saning ba hai di. Dum mayang di ringai na ba hai tare. Tang cha rake. yang dah kena tahu semua cara yang nak bana jauh kan bi kena jadi yang gitu mana ba dum namja ini entertainment aja tadi baik Ado ayo ay binise ngasi. Imam cha kanan han mano du ginga tare. ini zaman itu Yam di he ay di yam judro. To हमने ये पाया di na to. Ang tahu nama saka di usui yung ka pagi yang dah. Hello. Musim apa sih? Yang dah han lagi lagi. yang ini
ये सारे ꯃꯩꯅꯥꯛꯇ ꯂꯩꯔꯨꯒ ꯆꯥꯕꯁꯤꯁꯨ ꯁꯥꯔꯦ ꯃꯤꯅ ꯊꯣꯡꯕꯤꯔꯒ ꯆꯥꯔꯗꯤ ꯐꯅꯌꯥꯝ ꯍꯦꯟꯅ ꯆꯪꯒꯗꯕ ꯂꯩꯔꯪꯗ ꯊꯣꯡꯉ ꯇꯧꯕꯅꯤꯅ ꯆꯥꯅꯦ ꯃꯣꯔꯣꯛ ꯆꯥ ꯍꯪꯒꯥꯝ ꯃꯔꯨ ꯁꯨꯔꯒ ngasi thaba mo chalui chalui ya ai won ta ta kin na kang ni ka to ka ta ko chai na dari maningo nakan loi pulala pa mi me am ni mara thogari ni ai mi ne ya ya kadaidai chinggi yong khalamman bilo nam me kha ya me ko kang ni bit mo to ji kai na ga hảo ra hả mình đang cần lấy xà bên nha u buông xà bên nha nghe sa bi wa ka ka ma ai na chap nang ngam ngai ni itu hấp halo nang di kunawan na le ko ko
이거 재밌어서 그냥 Đi ra đây. Không ra, dám này. Tăng rồi. Không về đâu. Anh sẽ lên trái đi. Năng thun ạ. Ông ơi điển chan ở hai bên. làm trai đây vẫn trai đây thì Cái này là cái cua pa mà bộ anh lối xa đây. mà có thông ấy lúa nên thầm ná này lúa khô ở chả khai cái này Hả ra. làm con máy mà hao thì em tây dính rồi anh biết tôi thấy đây là nào giúp cái cái áp tăng như là không mấy đi phi này tôi thấy đây là ok mà Ini lebih jaga berdiri ya, Pak. kalau umur 40 menit lah ayo juga Iya. Ngầm nó man ra. Coba. Nah, masalahnya ngubang juga. Koi umum Cina itu kan dalam menjaga. Kayak itu cabai itu. Kemudian pun cabai. Đôi chị ăn thì chúng bằng là giúp câu như vậy nè cái nào chắc cái gì cái nào mà gì đâu nó cho mà ra tôi chưa cái gì bà mà lấy nhưng mà má lấy ra rồi Ai mới phải dần này, ai man này. Ai ra nữa phải dần quay cha này, ai phải dần ai ra. Cô chú chứ. thật là nhỉ Nhất thế. Cô chú cái gì hay ta đấy. Mu đây jo mu waktu ko đây jo mu samba lang bam jao bane ba. Anh murang lang bay da. Xăm này ngang quoi. Cho bác tăng đúng lấy vào chú nhà đầm na thi bây giờ chúng ta giả đã lấy bài đó đưa ai trả đây chụp được này ni sao ở bên đó nó không đẹp vụ phận là phải đi phải ra vô để cha này để hoàng nhé na thu cổ thuốc là đấy như cái ba cái cô nó không biết mà mình hen ba gái đó mình hen đa cả đừng con thấy gì sang jangan pada habis anak jika hadu lagi ke nam jangan pompa mathan mana na đôi chân ngâm đấy ay hau betul dia kalau pam dia pak ayo nama aja aluga murang maka non macam pam jabai tara mahi aduh cuma pengau dah bida mahi cok dah tarakan dah duan bejat dah tarakan tang ayo sarak kian kali ya mia lai begin jang aja lai không có máy chai lai bana kamai chai do lai ba ina kun mina kamai chai hai bedo do wa na haurok pa pun sini na adum aina simana sara me hai bedo mayam da so dum lakke hai jaba
ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯌꯥꯝ ꯋꯥꯔꯝꯃꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯩ ꯈꯪꯕꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯤꯕ ꯐꯤꯕꯝꯗꯨꯗꯁꯨ ꯑꯗꯣ ꯑꯂꯨ ꯑꯃꯒ ꯑꯂꯨ ꯁꯨꯛ ꯆꯥꯎꯕ ꯑꯃꯒ ꯃꯣꯔꯣꯛ 10ꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯏꯔꯣꯜꯂꯦ ꯑꯁꯥꯡꯕꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯑꯁꯥꯡꯕꯤꯗꯣ 10ꯕꯨ ꯍꯦꯜꯂꯝꯒꯅꯤ 30ꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤ ꯀꯣꯝꯄꯥꯛ ꯑꯗꯨꯛ ꯆꯥꯎꯕ ꯀꯣꯝꯄꯥꯛ ꯑꯃ ꯄꯤꯛ ꯊꯟꯅ ꯂꯣꯜꯂꯒ ꯆꯥꯛ ꯄꯨꯈꯝ ꯑꯃꯒ ꯆꯥꯔꯛꯑꯦꯕ ꯏꯟꯖꯥꯡ ꯉꯥꯔꯧꯒ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯒꯨꯝꯕꯗꯣ ꯏꯆꯥꯁꯤꯡꯗ ꯏꯅꯥꯎꯁꯤꯡꯗ ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯔꯝꯃꯤ ꯍꯥꯏꯕꯗꯣ ꯃꯣꯏꯗ ꯑꯃꯨꯛꯇꯪ ꯑꯩꯅ ꯎꯠꯀꯦ ꯍꯥꯏꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯉꯥ ꯈꯤꯇꯪ ꯆꯥꯕꯅ ꯆꯥꯛ ꯈꯤꯇꯪ ꯆꯥꯕꯅ ꯀꯥꯟꯅꯕ ꯂꯩ ꯄꯣꯠꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯍꯥꯞꯈꯤꯗꯣꯏꯔꯣ ꯑꯗꯣ ꯕꯣꯔꯥꯗꯤ ꯉꯝꯗꯦꯍꯦ ꯕꯣꯔꯥ 5ꯗꯒꯤ ꯑꯩ ꯂꯣꯏ ꯂꯣꯏꯈ꯭ꯔꯤꯁꯤꯗꯤ ꯑꯃꯨꯛꯇ ꯉꯥꯏꯔꯦꯅ ꯂꯣꯏ ꯂꯣꯏꯔꯅꯤ ꯌꯥꯎꯕꯅꯦ ꯕꯣꯔꯥ ꯍꯣꯇꯦꯜꯗꯩ ꯂꯩꯔꯒꯗꯤ ꯁꯤ ꯕꯣꯔꯥꯁꯦ 3 ꯊꯣꯛꯀꯅꯦꯕ ꯑꯩꯅ ꯉꯁꯤ ꯍꯧꯔꯤꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯇꯧꯔꯒ ꯍꯥꯞꯄꯒ ꯍꯥꯎꯋꯦ ꯉꯁꯤꯁꯤꯅ ꯃꯃꯥꯒꯤ ꯈꯨꯊꯣꯡꯅꯦ ꯀꯥꯡꯂꯦꯟꯗꯅ ꯑꯃꯨꯛ ꯕꯨꯖꯥꯔꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯅꯦꯛꯇ꯭ꯔꯦ ꯀꯩꯅꯣ ꯀꯧꯒ꯭ꯔꯦ ꯍꯥꯏꯁꯦ ꯀꯟꯇꯦꯛ ꯇꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇ ꯍꯥꯏꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯂꯧꯕ ꯆꯠꯂꯨꯔꯒ ꯃꯤꯒꯤ ꯑꯃꯨꯛ ꯆꯠꯂꯝꯃꯒ ꯐꯔꯛ ꯇꯥꯅꯅꯤꯅ ꯍꯧꯖꯤꯛꯇ ꯑꯣꯏꯅ ꯀꯟꯇꯦꯛ ꯇꯧꯈ꯭ꯔꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯎꯇꯤꯗꯤ ꯇꯧꯕꯗꯤ ꯉꯝꯗꯦ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯀꯥꯡ ꯅꯨꯃꯤꯠꯁꯤꯗ ꯋꯥꯈꯜ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯌꯥꯝ ꯏꯔꯥꯡꯒꯨꯝꯕ ꯂꯩꯕꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯕ ꯊꯣꯛꯈꯤꯕꯒꯤ ꯌꯥꯝ ꯋꯥꯅꯕ ꯃꯇꯝꯅꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯥꯔꯛꯑꯦ ꯆꯤꯡꯁꯤꯗ ꯀꯥꯡꯗ ꯁꯩꯖꯥꯕꯅꯤ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝ ꯀꯥꯔꯛꯑꯝꯃꯦꯕ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯎꯗꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯁꯦꯡꯗꯕ ꯀꯌꯥꯗꯣ ꯃꯣꯏꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯄꯁꯤꯗ ꯅꯣꯡ ꯇꯥꯈꯤꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯋꯥꯈꯜ ꯁꯦꯡꯉꯝꯗꯕ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯁꯦꯡꯗꯣꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯊꯝꯅꯤꯡꯉꯦ ꯑꯩꯈꯣꯏ ꯆꯥꯅꯤꯡꯗꯅ ꯂꯩꯗꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯆꯥꯖꯔꯛꯄ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯆꯥꯖꯕ ꯋꯥꯅꯤ ꯋꯥꯈꯜ ꯁꯦꯡꯗꯕ ꯈꯨꯗꯤꯡꯃꯛ ꯍꯟꯗꯛꯁꯦ ꯀꯥꯡꯗ ꯅꯣꯡ ꯆꯨꯕꯁꯤꯗ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯗꯅꯣ ꯍꯥꯏꯅ ꯏꯁꯣꯔꯒꯤꯁꯨ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯤꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯍꯥꯏꯅꯁꯨ ꯑꯩꯅ ꯍꯥꯏꯖꯒꯦ ꯕꯣꯔꯥꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ 5ꯗꯤ ꯑꯗꯨꯝ ꯆꯜꯂꯤꯗꯀꯣ ꯑꯩꯅ ꯍꯧꯕ ꯈꯪꯗꯦ ꯄꯨꯡꯍꯥꯎꯗ ꯍꯥꯎꯋꯦ चहिए कोरोना ये 19 2019 ꯑꯗꯨ ꯅꯤꯡꯁꯤꯡꯉꯝꯃꯗꯤ ꯑꯩꯗꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏ ꯌꯥꯏꯅ 2019 कोरोना लगे कोरोना अमुक इरांग लासलेना ꯃꯥꯅꯦ ꯑꯗꯩꯗꯤ ꯆꯍꯤ 5 ꯐꯥꯖꯤꯜꯂꯦ
ꯆꯤꯡꯗꯁꯨ ꯐꯖꯅ ꯀꯥꯔꯛꯇꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯥꯔꯝꯕꯅ ꯍꯧꯖꯤꯛꯇꯤ ꯎꯗ꯭ꯔꯦ ꯑꯝꯇ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯍꯣꯡꯉꯦ ꯃꯔꯤꯌꯥꯟ ꯆꯤꯡꯒꯥꯁꯦ ꯀꯥꯡ ꯑꯣꯏꯔꯗꯤ ꯆꯠꯐꯝ ꯂꯩꯇꯦ ꯏꯪꯅꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯎꯗ꯭ꯔꯦ ꯑꯍꯣꯡꯕ ꯍꯥꯏꯁꯤ ꯍꯥꯟꯅꯗꯤ ꯍꯩ ꯌꯣꯟꯅꯕ ꯆꯦꯟꯅꯕꯅꯦ ꯑꯗꯣ ꯍꯩꯁꯨ ꯌꯣꯟꯅꯤꯡꯉꯥꯏ ꯃꯐꯝꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯕ ꯀꯥꯟ ꯌꯧꯔꯛꯇꯧꯕꯅꯤꯅ ꯋꯥꯅꯔꯦ ꯍꯩ ꯊꯥꯕ ꯃꯤꯁꯨ ꯋꯥꯅꯔꯦ ꯆꯥꯅꯤꯡꯕ ꯃꯤꯅꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯀꯣꯏꯕ ꯂꯪꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯕꯅꯤꯅ ꯏꯔꯥꯡꯒꯤ ꯐꯖꯅ ꯂꯣꯏꯔꯦꯒ ꯂꯩꯕꯥꯛ ꯄꯨꯕꯤꯔꯤꯕ ꯑꯆꯧ ꯑꯁꯥꯡꯅ ꯏꯝꯊꯥ ꯇꯞꯊꯅ ꯈꯤꯇꯪ ꯂꯣꯏꯁꯟꯕꯤꯌꯣ ꯍꯥꯏꯅ ꯑꯗꯨꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯐꯥꯒꯤꯗꯒꯤ ꯑꯩ ꯂꯣꯏꯁꯜꯂꯦ ꯑꯩ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯗꯤ ꯇꯤ ꯍꯥꯞꯆꯜꯂꯤꯅꯦ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯁꯨꯝ ꯊꯝꯖꯔꯒꯦ ꯁꯤ ꯊꯝꯅꯥꯁꯦ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯒ ꯑꯃꯨꯛ ꯊꯝꯅꯤ ꯐꯖꯅ ꯁꯤ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯆꯤꯡꯅꯤꯅ ꯊꯝꯕꯥꯜ ꯍꯧꯗꯕꯅꯤꯅ ꯄꯥꯝꯃꯨꯔꯦ ꯍꯨꯟꯗꯣꯛꯇꯣ ꯁꯨꯛ ꯆꯥꯎꯕꯁꯤꯗ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯑꯗꯨ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯤꯕ ꯐꯦꯁ ꯋꯥꯁꯅꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯒꯗ꯭ꯔꯣ ꯃꯥꯏ ꯇꯥꯊꯣꯛꯄꯤꯔꯒ ꯕ꯭ꯔꯁꯀ ꯇꯧꯊꯣꯛꯄꯤꯔꯒ ꯇꯞꯇ ꯍꯥꯞꯄ ꯁꯨꯗꯣꯛꯑꯣ ꯁꯤꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅꯤꯀꯣ ꯀꯥꯡꯂꯦꯟꯒꯤ ꯁꯤꯗ ꯍꯥꯞꯄ ꯑꯃꯨꯛꯀ ꯀꯥꯡꯂꯦꯟꯗꯗꯤ ꯆꯥꯔꯣꯏꯍꯦ ꯁꯤꯗꯤ ꯑꯥꯗꯩ ꯂꯩꯔꯛꯀꯗꯣꯏꯅꯤ ꯀꯥꯡꯂꯦꯟꯗꯅ ꯃꯅꯥ ꯀꯥꯡꯂꯦꯟꯗꯗꯤ ꯑꯩ ꯍꯨꯃꯥꯡꯒ ꯀꯥꯡꯗꯅ ꯆꯥꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯨꯖꯥꯔꯤ ꯑꯃ ꯅꯦꯛꯈ꯭ꯔꯦꯕ ꯅꯦꯛꯈ꯭ꯔꯕꯅꯤꯅ ꯉꯁꯤ ꯊꯝꯕꯥꯜ ꯃꯅꯥ ꯍꯦꯛ ꯂꯩꯔ ꯄꯨꯔꯛꯑꯦꯗꯅ ꯌꯨꯝꯗ ꯍꯦꯛ ꯊꯝꯃ ꯀꯟꯇꯦꯛ ꯇꯧꯈ꯭ꯔꯦꯕ ꯃꯃꯥꯅ ꯑꯗꯨ ꯀꯟꯇꯦꯛꯇ ꯇꯧꯁꯜꯂꯣꯏ ꯍꯌꯦꯡ ꯃꯤ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯅꯦꯛꯑ ꯂꯩꯔꯝꯅꯤꯅ ꯈꯨꯗꯛꯇ ꯅꯝꯕꯔ ꯍꯪꯅꯔꯒ ꯀꯣꯜ ꯇꯧꯔꯦ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯏꯟꯖꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯏꯁ ꯃꯃꯥꯏꯗꯤ ꯑꯩꯅ ꯌꯥꯝꯃꯤꯗ ꯌꯦꯡꯉꯨꯗꯅ ꯑꯩꯅ ꯆꯥꯎꯔꯤꯁꯤꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯊꯦꯛꯆꯟꯈꯤꯕꯩꯅꯦ ꯑꯩ ꯊꯦꯛꯆꯜꯂꯤ ꯂꯪꯊꯣꯔꯛꯑꯗꯤ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯈꯤꯇꯪꯗꯤ ꯂꯩꯍꯧꯔꯦꯀꯣ ꯍꯌꯦꯡ ꯆꯥꯡ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕ ꯇꯥꯟꯅꯁꯦ ꯍꯥꯏꯔꯒ ꯆꯥꯕ ꯌꯥꯝꯕ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯦ ꯑꯁꯤꯗꯤ ꯅꯪ ꯋꯥꯅ ꯄꯂꯦꯟꯗ ꯑꯃꯨꯛ ꯆꯠꯂꯨꯕ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯨꯕꯗꯨꯗ ꯆꯥꯕꯗꯣ ꯆꯜꯂꯔꯣꯏꯗ꯭ꯔꯅꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ ꯍꯧꯖꯜꯂꯨꯔꯕꯅꯤꯅ ꯑꯩꯅ ꯀꯦꯖꯤ 3ꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯉꯤꯁꯦ ꯀꯦꯖꯤꯁꯦ ꯃꯤ ꯑꯩꯈꯣই ꯂꯩꯁꯦ 3 ꯈꯛꯇꯅꯦꯕ ꯑꯗ ꯂꯦꯝꯕꯗꯣ ꯑꯗꯨꯁꯨ ꯄꯥꯝꯃꯨꯕ ꯑꯗꯨꯗꯒꯤ ꯊꯣꯡꯕꯗꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯣꯡꯕꯗꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯠꯅ ꯀꯔꯥꯝꯕ ꯍꯥꯏꯗꯣ ꯇꯧꯖꯩꯕ ꯑꯩꯗꯤ ꯑꯩꯅ ꯇꯞ ꯊꯣꯡꯖꯜꯂꯦ ꯑꯗꯣ ꯂꯣꯏꯅꯗꯤ ꯆꯥꯗꯦꯀꯣ ꯈꯔꯁꯨ ꯂꯩꯔꯤ ꯂꯣꯏ ꯆꯥꯏꯅ ꯈꯜꯂꯝ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤꯅꯤꯗ ꯂꯦꯝꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯡꯅ ꯆꯥꯕꯅꯤꯅ ꯎꯁꯣꯏ 3 ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯄꯥꯟꯃꯁꯤꯀꯥꯗꯣ ꯀꯦꯖꯤ 1 ꯉꯁꯥꯏ ꯀꯥꯡꯍꯧ ꯇꯧꯔꯤꯗꯣ ꯑꯗꯒꯤ ꯕꯦꯁꯣꯟ ꯀꯦꯖꯤ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯛꯄꯗꯣ ꯂꯣꯏꯅꯃꯛꯇꯤ ꯆꯪꯈꯤꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯊꯔꯦꯅ ꯈꯜꯂꯦ ꯈꯔꯗꯤ ꯆꯪꯈ꯭ꯔꯦ ꯄꯨꯛꯁꯤ ꯌꯥꯗ꯭ꯔꯦꯕ ꯁꯝꯅꯥꯁꯨ ꯍꯥꯏꯁꯦ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯁꯝꯅꯥ ꯇꯨꯄꯤ ꯈꯨꯄꯥꯛꯇꯣ ꯌꯦꯡꯉꯨꯅ ꯁꯤꯗꯤ ꯏꯃꯥꯏꯄꯦꯝꯃ ꯏꯁ ꯑꯩꯅ ꯄꯥꯏꯍꯦ ꯆꯥꯛꯁꯨ ꯑꯩꯅ ꯆꯜꯂꯝꯅꯤ ꯌꯥꯝꯃꯤꯅꯦ ꯍꯥꯏꯖꯤꯟꯗꯅ ꯃꯃꯥꯒ ꯑꯩꯒ ꯀꯅꯥ ꯆꯥꯎꯏ ꯃꯣꯔꯣꯛ ꯃꯄꯨꯝ ꯑꯃꯗꯩꯁꯨ ꯂꯩ ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯆꯥꯈ꯭ꯔꯦ ꯍꯌꯦꯡ ꯊꯥ
ꯉꯁꯤꯒꯤꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯊꯛꯄꯁꯨ ꯂꯣꯏꯔꯦ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯃꯣꯔꯣꯛ ꯃꯄꯨꯝꯁꯨ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯎꯇꯤꯁꯨ ꯐꯅꯥꯝꯗ ꯍꯥꯞꯄꯦ ꯑꯩꯁꯨ ꯀꯩꯅꯣ ꯀꯣꯝꯄꯥꯛꯇ ꯍꯣ ꯄꯥꯛ ꯃꯆꯥꯗ ꯈꯔꯗꯤ ꯂꯩꯖꯔꯅꯨ ꯂꯩꯖꯔꯣ ꯂꯩꯖꯔꯅꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯤ ꯆꯥꯎꯈꯠꯅꯕ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈꯤꯕ ꯃꯤꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯑꯅꯤꯃꯛ ꯇꯧ